खुरमजरी मथेल रेसिपी चैनल असिगी माइकीदगी मयामु तरामना उक्सरी मयाम ngasi de ai hojik internet ta yamna viral oiriba yamna famous oiba Korean noodle hobagi style da Indian Maggi da hobudo adune ba ina ngasi video si da hogadari base masi ai mamang da hoduna chakare adu yam sathina hawi adu ai ngasi ga amu hana hoduna mayam fam da dum uchege yam su video se roiba phawba yengbiu hojik ahan beda saucepan ama da ising kitang haptuna thangale asida thum khajik hapirani adudagi hojik Maggi noodles se ani khak hapirani asli Maggi ki mahuta koine yipi oina lawrasu yagani adudagi atopa noodle ama sijina bada kaimta kaide hojik Maggi noodles se yare aduna strainer ama da chumthokpirani mahi se hojik ahan bida koina khara chawba kona ma lobirani asida koina chanam khara soiraga thamle asi hapirani adudagi asina thoiding angauba ko sesame seeds hapirani adudagi asida Maggi noodle gi ngasai gi masala do asida leire asi hapirani ngasai gi do noodle ani oihibanina masala ani sa hapirani hojik jing Szechuan chutney asi hapasu ya haptragasu ya asi optional ni aingonda adum leiba maramna e adum hapani asi haptragasu kaimta kaide asi kitang hapirani si samas tang ha ma hapirani kadutagi asida dark soya sauce se kitang hapirani asisu chamas tangkai gumba hapirani chili sauce asisu khajik hapirani asisu chamas tangkai gumba hapire adudagi asina tomato sauce se chamas ama gumba hapirani hojik asigi mathakta thau nguraga hijalani hojik aina gas da khang ama thangale asida thau kitang hapirani thau se aidi dum normal rice bran thau oina hapire asida koina refined oil hapasu yagani hojik thau se sare mai se thingden birani aduga hojik thau se muka hijan birani hojik thau asaba se asigi mathakta hijan birani aduga fajana mix tobirani hojik asida ngasai gi Maggi noodle do hapirani fajana asi mix tobirani yengbada sathina fajare ado chabadidi kayam haurumgani mayam song tang try tobu yam sathina haubani masigi Maggi recipe ase masigi Maggi sidi pura mai tare ado aina harise haisina banate mayam song tang yumda try tobuna saraga yengbiu masigi Maggi recipe ase sathina haubani ado matang asida egi video sisu losinjerage mayam video se yenglaba matungda like tobiramu share tobiu aduga loinana subscribe tobiu subscribe taro matungda bell button number kaubiganu makha tabada ai anu video adum hapcharake